Ngarang numidang nongyay matong pung tarani thoiga minute kun rom chatpa matamda Imphal West District ki Singjamai Police Station na konba Singjamai Chongtham Leikai da leiba Imphal More lambi paring da leiba RS Dental Clinic ki mamangmakta bom ama Pokkhaibadagi Meeoi ama Leikhidre hairi police tagi fangba paw magi matung ina ngarang ahing nongyay matung minute kun rom helakpa matamda Singjamai da bom Pokkhaibagi paw ama lakhi police ki team na bom Pokkhay phamda jangsin duna yenglubada masak maming khangdaba Meeoi ama gari macha amagi manakta siraga leiramba thengnakhi thaudo adu da Leikhidre Meeoi adu hojik fawba masak maming khangba ngamdri asiba hakchang lokhatlaga rims ki miral sangda thamkhre thaudo asi Meeoi aduna purakpada Pokkhaibag oiramgani haibagi chingnaba lei loinana Pokkhaikhiba bom adusu IED oiramba yai haina chingnei hairi bom Pokkhaighiba aduda Leikhidaba aduna tonglakpa gari macha amasu police na lokhatkre hairi bom Pokkhaikhiba aduda manakta leiramba gari ani amasu akai atoi nanghalamle hairi thaudo asigi matangda Singjamai Police Station na case ama lokhalaga makha taba thabak sing paikhatpa hokre hairi amaromda bom Pokkhairiba mafam adugi Meeoi singnadi bom Pokkhaikhiba matam adu thengba ahing oibana leikai adugi Meeoi amata sokapan yaude haina phongdorakli